अहानबदा मरुएबा पाव करिगिदमक सीएम फमदगी रिजाइन तौगदौरिबनो इलीगल इमिग्रेंट अमसुंग पॉपी पाम्बी पार्क सन्ना थाबदगी कन्नबा होनाखिबा खक्तनी हाइना चीफ मिनिस्टर नोंथुमक बिरेना फोंदोखरे UCM da ngarang vong gi attack chatharakpa akanba mawong da condemn tawakli amadi kanana karigidamak langsilamlibano haiba athuba matamda sengdokalabani haina UCM di general secretary na hanglakli Manipuri law na Assam ki district mari da associate official language oirakhibagi nungaiba amadi Assam sarkar bu thagatpa phongdopa oina bike rally chatkre Kurumjari Nardus Window Manipuri News meeting tabirim pum namapo Gitanjali Sarim na taram nokjari hauji pungja sifawing mapung iba pausing miyam da pizari hauji tholiba Manipur gi irang hanjilakle adubu mafam kharada chathok chasin tawbadi ngamdri adubu tha taruki manungda loishinba ngamlagani kukizo amadi maitei furuki luchingba singa wadi sanna bagi damak emergency ama half le haina Chief Minister na Fongdokre amadi CM resign tawal ka mari lainana mahak na hai karigidamak CM from dagi resign tawgadawribano mahak na kanagishu maral huruba laite loinana scandal amatadasu chanaba laite mahak na sunatagi lamdam asidagi illegal immigrant amasung poppy pambi park sana thabadagi kannaba honakhibani mahaki mathaudi Manipur kanbani adubu mahak na CM gi famda famlingaida maitai ama oina ubigano CM haibasi Manipur gini Manipur da khundariba jati khudimaki haina su phongdoki magna makha taraduna arambai tengol haibagi asi cultural organization amani adubu khanghaudana horakpa irang asna maram oiraga state amadi center na su thawang lehodabana khutta khulai paiduna maitai miyam kannaba khonarakibani amadi anti national oigadaba amasung communal gi thabak thawram sing amata tawdanaba amasung lengang na paikhalakliba khongthang singda mateng pangnaba arambai tengol da khanganba laikhre ama masiga loinena makhoi gi maikai dagi waphamsu amata phongtok tanaba mahakna haikhiba laikhre madumak na haukhiba tha mangarum asi karigumba amata phongtorakpa laitri loinena arambai tengol anti national amadi extremist kaidongda oihaloi haina mahakna phongdoki UCM da ngarang vomgi attack chatharakpa akanba mawong da condemn tawagli kumjali singani kunmari kuntaretta nauna thaupugadaba sing khankhre kumjali singani kunmari kuntaret fawbagi United Committee Manipur UCM gi nauna thaupugadaba miyoi kunga manga khankhre amadi ngarang UCM office ta chatharamba vom attack akanba mawong da condemn tawagli UCM gi lamfal da leiba head office ta ngarang numidang wairam pung taret makai khara halakpa adwaida hand grenade ani langshinduna pokai halamba thawong yaningdaba phongdoktuna ngasi wakat mifam chathakre nauna khalaba UCM gi president YK Dhirena chatharam liba thawong adu wakhal tadaba mi gi thabakni amadi akanba mawong da condemn tawi loinana matungda amuk hana asigumba thawong chathadanaba khanganki koi zoom la bom na sing belang silakanda kia kang pon bai ba ang lai ba ki ba todok mani amaduna shum ba todok che United Committee Manipur na ta lai ba phibam singshida koi makha ta na mohna thon bidana ba United Committee Manipur ni sinjara ga ina ai ngam da appeal to jege amadi nauna khalaba UCM gi general secretary Santa Nahapam Nahai UCM gi mathakta handak chatharakli ba attack asina maram oiraga lebak miyam gi ni khana chongthorakli ba civil society organization singi leader singda pungling hanthanaba maram oigani maram aduna ngarang UCM amadi kokomi gi office ta masak khangdaba miyoina vom lamsilamni ba adu kanana kari maram gi damak chatharamba thawongno haiba athuba matamda sengdokadabani haiki UCM gi ko yam laibak thi bai ta 2001 dagi akoi UCM sem ga matung ko jun 18 matung ai ta ko sidagina ngasi bau sida UCM na miyam gi damak CSO gi leader sing afaba kya ma puthoga ko ngasi bau da achawa sacrifice me am to lai ko sigi manung sida ngasai ngasi ngarang hai ta tha mari manga sida UCM da chathare ba so mayam darkonian oi ba ko yam na natai sa da ba lebang masa ta da ba akoi gi building mai thadom ba babang da ko adui matung da ngarang amu akoi gi bom
ꯊꯥꯡꯖꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯦ ꯁꯤ UCMꯒꯤ ꯁꯥꯏꯠꯇꯒꯤ ꯀꯟꯗꯦꯝ ꯇꯧꯕꯗ ꯅꯠꯇꯅꯀꯣ ꯃꯁꯤ ꯀꯅꯥꯅ ꯇꯧꯕꯤꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯕꯤꯔꯤꯅꯣ ꯑꯩꯈꯣꯏ UCMꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ UCMꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯦ UCM ꯈꯛꯇ ꯅꯠꯇꯦꯕꯀꯣ लोइनना सरुक याखिबसिंगी मनुंगदा आमकेलगी प्रेसिडेंट लौरेंबम nganbina पाउमिसिंगदा हाई हंदक लमफेलदा लेरिबा UCM अमदी कोकोमी ऑफिस बिल्डिंग मै थादोकबा बॉम लंगसिंदुना पोखाय हनबा थौदो अकनबा मवोंगदा यानिंगदे मणिपुर मियामगी दमक जून 19 गे थौदोका मरी लेनेना अपुनबगी सक्तम कायबा यारोय हाइबा पांदमदा सेमखिबा UCM दा अटैक चथरकलिबासी कनाना करी मरमगिनो हाइबा अथुबा मतमदा सेंगदोकनबा खंगनखि UCM की सेचांग कोकोमी की सेचांग लोइना बम थान लंगछंदना थुगाइदना मई थादना लोइना लोइग्रे मसी मणिपुर की इतिहास मुथतपगा सब माने हाइना आइगी वाखंद लवी मरमदी UCM हाइबा कोकोमी हाइबसी मणिपुर की मनुंगी ओइबा मदी मपानगी ओइबा हिस्ट्री मयाम अमना सागलकांदा अखोइगी इतिहास ओइबा अदुगुंबा पोसक अमा ओइरी UCM लिंककी से करी मरमगी लिंककी बनो हाइबा तारगदी NSN IM without territorial limit haina laurokpa matamda aikoina akan khongjin changsilakanda mioi taraga nipan thawaina pontha pirakanda akoi jun gi tang tara nipan da thawaina pontha pirakanda madudagi aikoina UCM aina semgalakanda manipur gi ngamkhai kaiba yaroi manipur jat khuding mon khundaba lamni manipur gi ngamkhai kaiba yaroi haidana aikoina duki mati kan ma force amaga loina na aikoina agitation changchandana aiko UCM linkaki bani UCM irai laina linkaki banate मणिपुरी लोना असम की डिस्ट्रिक्ट मरीदा एसोसिएट ऑफिशियल लैंग्वेज ओइरखिबगी नुंगाइबा अमदी असम सरकार बु थागतपा फोंदोकपा ओइना बाइक रैली चटख्रे माइफाना सिनलांगदुना चटखिबा बाइक रैली दा पाइलापोल दा लेबा माइफागी स्टडी सेंटर दगी लमथारबा तुंगदा सिरवार निंगथेमकुन लखीपुर सपरमैना तोलेनकुल नुंगफाव लेकाय लखीपुर खुनौ बिनाकांदी सिंगरबान अमदी लाइकोन चिंगबा खुंगंग कया चटलबा मतुंगदा लाबो करामगा फावगा जयपुर लोइसिनखी मणिपुर लोबु एसोसिएट ऑफिशियल लोल अमा ओइनबु होनबदा थवाई हकचांग यावना होनखिबा CSO सिंह लूप सिंह अमदी असम सरकार की कैबिनेट मिनिस्टर सिंह असम के चीफ मिनिस्टर डॉक्टर हेमंत बिस्वा शर्मा अमदी लखीपुर की MLA श्री कौशिक रायबुसु माइफागी माइकेदगी थागतपा फोंदोरखी Ngarang August ki tang kumapan Assam Sakana Manipuri loan bu official associate official loan oina Assam gi assembly da bill pass tokibagi ngai ba harau ba pungdok poina ngasi koi Lakhipur gi maitei na amasung maitei pangana khunda ba mafam ayam da koi bike rele chatuna Assam Sakar bu thagat ba pungdok ba loina koi gi loan asibu Assam Sakana official loan oina bill pass tobirak pasra maru oina Lakhipur gi MLA na choba mateng pangba loina koi maifa ga loina tuwa do malup kaya malomna koi loan asi phangina mai damakta akan makhongjang kya changsin bu adugi bi haraw ba nungai ba pungdok poina ngasi maipana sinba rele asida bike rele asida saruk jabi ba puna pu maifa gi magedi hane thagali loan asibu official loan oina ba hona bada mateng pangi ba saruk ya ki ba luk khudimak ki tabumalsu maipana uchari khoi Assam le ba Manipuri khoi gi yam chau chhosen ngai oi ba ngarang si August ki tang 19 sangwajen nimit asida Assam Assembly na Manipuri loan bu Assam gi associate official language na bill pass tor ko gi damak ngasi asi nuai ba haro ba phungdok poina bike rally sachabani haru bike rally asida mayam saruk jabi dina lengbirak iba tong tong organization se amasung singa mur pang khudi mapu akoi si langye mai phagi mai ge digi punamu thagachari All India NET UG 2024 की मेरिट लिस्ट फोंख्रब मतुंग मणिपुर स्टेट की ओइनसु सिलेक्शन लिस्ट थोक्तुना फर्स्ट काउंसलिंग तौबत हौख्रे हारिबा काउंसलिंग असिदा चममनबा नुंगनांग बखरा लेबदगी ngasi August contract English ani kunmari numit asida the All Manipur Muslim Students Organization AMSO headquarter president Luchingba team amana Directorate of Health Service Government of Manipur da chatuna director masamaka unaruraba matung hiram asigi matangda chamamnariba sing asi kohan binaba amadi satragi punsigi khalaga achumba khongthang adu lakhai pinaba director masamakta su aiba cherol pisinkre hairi masida state ki oina merit list thokna UG 2024 base ki medical Counseling Committee Manipur State na tang 28
dagi hauduna first round counseling loshilakpada institute selection tawbada PWD sports person amadi ex serviceman gi hanadagi government medical college da reserve lauduna lairaklaba sit singbu private medical college sasta category ahum gi candidate khudingmak hapsilakpa asin takpadi category ahum asigi sit sing asibu government college singdagi muthatlage haina torakpa manba thawong amani haina amsona laudaba ngamde loinana category ahum gi khalaklaba candidate amadi candidate ke parents guardian singnasu health directorate na lawrakliba decision asi yaba ngamloi haina social media amadi prints and electronic media singi khutangdasu phongdokpa leikrabani amadi makha tana director na amasung paliba lengak asina matam chana problem asibu solve tawnaba ningsing halakli makhatana positive oiba response laktrabadi all Manipur Muslim Students Organization CSO parents body amadi students organization kayaga kusamnaduna matung tarapada soidaba achumba hak sing adu fangbagi pandamda makhal makha kayagi akanba khongjang chathanaba sem saba loire haina all Manipur Students Muslims Students Organization ge maikai dagi khangalakli Director of Health Service Manipura Atma Ekana Director of Kanada Aiba and all India given a meeting agenda I call it Kalasa City State Middle East Ponduna where you have the counseling the woman PWD serviceman Amdi Sport category Kalawana Sinja Manipur government in Makar like game trainings Amadi Hospital आज बहुत काम सिलसिला कैटेगरी PWD ना हमारी ऐसा इसमें भी हम अंदर ना स्टॉक कैटेगरी का फंड बारा चेक हम सिला मिशन की जब से फंड बारा आगे कोई सीजो हॉस्पिटल कोई प्राइवेट हॉस्पिटल में बा आज इस जिला में बा ऐसे ना बात करेगा आज के साथ सिलसिला है कि हम ना आज जैसे hari besar si disebut oleh bawa apa itu test orang kami hari besar nasi na government ki institution sida institution kan dengan nama mereka pasal ki istilah jaga government ki nama sida tu ina bagi government ki institution sida diri pun jaga si macam jauh na ki dengan apa dia perlu apa ki jaga dia kan nama mereka jadi nasi dia sudah director tapi director saru nanti hari director sina bagi responsible hoga bagi response lah karena mana mereka bagi chief secretary dan satu naik bagi makata wesan tahu Jiribam District Education Department ki makhada lairiba school singi non-teaching staff kaya watpana maram oiraga Jiribam gi lairiba school singi administration da chauna akaiba oire haina Kangleipak Students Union KSA gi Secretary Keso Morjit Singhana Fongdokre wafam asi Kangleipak Students Union gi office da Mahairoi Luf Marina Sinduna Pangthokiba Paugi mifam amada mahagna Fongdokibani Keso Morjit Singhana makhatana haikibada non-teaching staff matik chana leitabana maram oiraga oza singna non-teaching staff ki thabak kaya tawduna leiba thengnare maram aduna Jiribam gi waliba non-teaching staff kuntraga taruk athuba matamda hapiduna lengakna midyang changbiduna thabakta onthokpiyu loinana hariba teaching staff sing loba matamda Jiribam district ke local singda priority piu maramdi Jiribam da staff singi quarter matik chana leitabana maram oiraga Jiribam da transfer laklabasu leining da bakaya thengna khre aduna local mi singi oina lobiyu haina mahagna fongdoki ngasigi pawgi mifong aduda S Iringamba Singh President MSF KH Rohit HRD Secretary Amsu amasung Haisnam Sivras Finance Secretary Desam Nasaruyaki Hojik Jiribam district asigi oina JDO zone gi makhada leiba tongan ba school singi non-teaching staff kaya watpana school singi administration da akaiba kaya oire non-teaching staff matik chana leitabana maram oiraga school singi oja singna non-teaching gi thabak tawba kaya masu thengnare maram asina waliba punna non-teaching staff kunsaga taruk asi athuba matamda lengangna miyeng changbiduna aiba waliba non-teaching staff singasi tabak tawthok piduna lawbiu hariba non-teaching staff sing asi lawbu matamda Jiribam district ki local singda oina priority bu maramdi Jiribam da tongan ba
स्टाफ सिंगी क्वार्टर लेतबा अमदी ट्रांसफर लागलबसु मकोइना जिरबाम द लेनिंगदबना मरम ओयरकांदा तोंगान तोंगानबा एजुकेशन डिपार्टमेंट सिंग द सोतबगी मरम अमोइरई मरम मसिना हाइनिंग बाफमदी हाइरिबा नन टीचिंग स्टाफ सिंग असि लौबा मतमदा जिरबाम डिस्ट्रिक्ट की लोकल सिंगदगी ओइना लौबिउ हाइबा फमसि थंजरी Employee State Insurance Scheme gi matang da awareness scheme ama Imphal West ki tagyal da leiba Government Training Institute ki Surveyor Hall da ngasi pangthokre thoram adu da Manipur lenga ke SLE ki Joint Secretary Hanha Pamai amadi ESIC Sub Regional Officer Gurwan gi Deputy Director Sunny Koswana Resource person oina sarugyaki thoram aduda Manipur lenga ke Department of Skills Labor Employee and Entrepreneurship SLENA India lenga ke Ministry of Labor and Employment gi ESIC ga kusamnaraga pangtokhiba thoram ga mari leinana ESIC Sub Regional Office Gurgaon gi Deputy Director Sunny Koswana haikibada awareness scheme asi employer amasung employee singda ESI scheme gi kanaba sing khanghanabagi damak pangthokpani scheme asi lamdam asida lairiba sinmi sing haksel amadi social security pinanabagi amadi masagi masiga mari leinaba infrastructure sing fagal hannabagi pandamda state government ga khusam naraga pangthokpa thoramni haike Later Lyra Marufang na muthatpa kana leijadaba singi damak mateng pangduna lakpa awa anataraba singi oina AATM Haibaluf ama ngasi safong kre panbayai chawang na member chatruk na saruk yaba luf asina lamdam asida thork liba irang na haktheng na amadi na koina na chaitheng piriba kana leijadaba singi damak angamba sel khagat na duna mateng pangbagi thaudang chawna loduna lakli hairi thoram aduda athoiba mithunglen oina lamlai SG MLA KH Ibomcha gi maikai dagi lub asina loduna lagliba thaudang singthaningai ni haina phongdokhi amadi AATM gi advisor gi maikai dagi su safongbagi thawranga mari leinana wafam kaya phongdokhe Imalaya sigi mafam amadabu ero adugumba thawdo wathok koi wathok lanthok mayamdo leiragadi akoi mafam amada leibu orosu amada leibu orosu koi punamak madugi maisa langane aduna Imalaya ku hanaba tawba haibase koi Imalaya sida leiriba koi na tawdana atopa lakana nazula aga tawbiroi tangdu leipa ba shanti oiba wata padaba Numai wedding betapat leba amok wehengadabani haibasi akogi nationalism aduga akogi patriotism akoi leba ku nungsiba leba ki damukta khanbam thokdo koi khanba adugumba koi mi amum oihum thoi maramdi kaigi nobo ga loinana akogi daita aduga duty masak khangnaba ana koina Imalaya ki damukta kari tawhum thoke haisi khangba aduga loinana koi tawhum thokpa duty do pangthoaba soidana koi Imalaya si chapatpa leba soidana oigani Vietnam gi Ho Chi Minh amadi mafam asigi tongan ba province anida hapta ama chupna chathagadaba Festivals of India Namaste Vietnam mari lenena chatkiba miyoi tarana saba Rhythms of Manipur Trof ngase Imphal thunglakre haudopagi thoramda Rhythms of Manipur Trof na utkiba fusion music national award winning composition dancing drummer amasung Manipur gi state song oriba sanaleba ki so aduna Vietnam gi miyam bu pukning sumhathi loinana Trof asina thasigi kuntarukta su Rex Hotel the pangthokpa education business and investment seminar of festival session asidasu performance utki masigi sumathakta thasigi kuntareta su province ki Travins University the pangthokpa India Vietnam cultural night ta susaru yaki
जॉब कार्ड बेनिफिशियरी चंगा हेना एब्सेंट ओइखिबगी दायित्व खुदिमक मरी लेनबा कांगुना लौगदबनी मतुंग मनाव असगुंबा थौदोक चथरबदी जिला परिषद चेयरमैन अमसुंग मेंबर सिंगना तानारगा लौतुनरिबा कांगबुदुगी मथक्ता लोगी ओइबा मतिक चाबा दंडी पिगदबनी हाइना फोंदोखरे। जिरीबाम डिस्ट्रिक्ट के मनुंग चना लेबा बोरोबेक्रा ग्राम पंचायत की GRS ओइबा मोहम्मद हासन चौधरीबु था असिगी कुनगतरेता ट्रांसफर ऑर्डर अमा थोखिबना मरम ओइरगा ngarang tang kungumapan GP asige job card beneficiaries singda match singi oiba emergency meeting amasung job card application gi anoba signature tawgadabani haina oidaba paw pishilaga job card khomjilaga GRS ki job card ki thabak su tawdana GRS oina ओइबा मोहम्मद हासन चौधरी की ट्रांसफर ऑर्डर स्टे तौगदबनी मतुंग मखाताना तौद्रबदी मतुंग मखाताना जॉब कार्ड की थबक अमत लाओई हाइना इलेक्ट्रॉनिक मीडिया दा फोंदोखनखी लोइनाना जॉब कार्ड बेनिफिशियरी चंगा हेना नेशनल मोबाइल मॉनिटरिंग सिस्टम NMMS काफखिदे अदुना मरम ओइरगा GP सिंगी मनुंगदा चन्ना लैबा जॉब कार्ड होल्डर सिंह एब्सेंट ओइखी हाइना ngasi बोरोबेक्रा GP की चेयरमैन P. Jitendra Singh na paugi mifam amada phongdokrakre aroibada Jitendra na haikibada lenga ki maikaidagi thokiba transfer order singna roidabani amasung hana leiramba GP gi manungda honar GP gi mangnaba honar liba amasung GP gi development gi thabakta apanba piroidabani haina jila parishad amasung gram panchayat asigi maikaidagi appeal tarakli। जॉब कार्ड की एप्लीकेशन की सिग्नेचर तौगदबनी लाखियो हाइना तौरगा लौतुनरगा बुटांग खालदा मिसोहुम जॉब कार्ड होल्डर सिंह पुलहलगा जोनी की ट्रांसफर स्ट्रेट तौद्रेदी इखोय की जॉब कार्ड आतै माखाताना इखोय MMS तो वै खोय लाओय जॉब कार्ड की थबक सुबा लाओय हाइना मोहोयना ओइदबा पावमा ngarang viral तौखी अदु न्यूज तो इखोयना YouTube चैनल Impact TV dai ko thengna khi adu oidaba pawni ngasi so yengu praja maya adu gi mayok ta tho isini adu gai di ekhoi gi hongna bi gi matung in nai khoi roadside plantation rover kaino gi job card gi thaba khuding ma ki khoi gi continue sa thari lengak na ma hak ta transfer ki pi khi badu lengak na kari khal laga to bono adu lengak na khangi adu maso यारगा अदु ट्रांसफर दु यारगा साकादबनी अदुगा मा राजनीति तौरगा प्रजागी मांगहलगा ngarang बोरोबेक्रा GP दा जॉब कार्ड होल्डर बेनिफिशियरी चांगा गा मापन गी MMS तौदबसी थबक सुबदी मिला आगा माना ओइदे पादबा तमसलगा MMS तौदबसी कानागी मारानो मारान खुदिम मा पुगदबनी सिना मतुंग मानाव करिकुंबा माना GPC गा माना करिकुंबा मतुंग मानाव इरांग हौनबा सिल्लदी मागी नकनबा मी खरगा सिल्लदी अदुगी मतिक चाबा इखोय सेसांग मणिपुर की चीफ मिनिस्टर लेदि RD मिनिस्टर लेदि जिरिबाम की DC लेदि वीडियो लेदि मोहिगी मफमदा इखोय वाकत कनी। District Kang Association Jiribamna Sinduna Babuparagi Lamlen Community Hall Kam Kang Sangda Jiribam Amadi Kasagi Kangloi Mapana Saruk Yaduna Sanariba Taramathoi Shuba Asangam Lakitan Devi Memorial Mixed Kang Tournament 2024 Gingasi Sanakiba Ani Shuba Semi-Final Match da MNC na SAYC Sibu Panjal Taramari Nipanda Maithiba Piduna MNC final changkre lagliba September gi tang amada MNC ga LECB ga final match sanagani ngasi match asida KH Basanta Singh na referee aduga Atom Iboton Singh na scorer oiki ngasi sanakiba aroba semi final match asida MNC ga SAYC ga sanaki SAYC Sina tos ngamduna side khanki aduga MNC na kang kaptuna sana bahauki kangloi anina yamna fazana sanaki half mamangda SAYC Sina MNC bu panjal manga marida mangjin thaduna laiki half matung kangloi anigi akanba mawongda kang kapna ki adubu apiba matamda MNC na SAYC Sibu panjal taramari nipanda maithiba piduna MNC final changkibani ningsing bayai tournament asi Jiribamgi divumda leiba ex MLA Asangam Biren Singh amadi mahaki imung manuna makoigi laikhidrabi apokpi Asangam Lakitan Devi gi mamingda kachaba kang tournament ni Nashilakpada maru eba pa amuka napijari
Karigidamak CM famdagi resign tawgadoribano illegal immigrant amasung poppy pambi park sana thabadagi kannaba honakiba khaktani haina Chief Minister Nongthoma Birena phongdokre. UCM da ngarang vom gi attack chatharakpa akanba mawong da condemn tawakli amadi kanana karigidamak ta langsilam libano haiba athuba matamda sengdorakadabani haina UCM gi General Secretary na hanglagli. Manipuri law na Assam ki district mari da associate officer language oikhibagi nungaiba amadi Assam sarkar bu thagatpa phongdok ko oina bike rally chatkre. Ngasigi ay na di Northeast Window Manipuri News sandok jabam atang swai dalay sinjare miding tabiru pumnama po amukahna kurumjari. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.